Hello friends, ngasi di mayang with makta no video makak pudon laksari ko. Aina matam kuida bitung da video se semjabane ahan bo ina haijabatare. Adu mayam na su yam na toina hangpirakpa kai da makta video thagalak tabano ana call torok pasu yaw message tarak pasu yaw ko. Madu atai kari ke sunate aigi yum saba plus aigi personal mayam ama achin ba thabuk mayam na maram nei bidu na maram oidara video semba su ngamjadre video thagat pasu ngamjadre haijabatare semba thagat pamta ngamdre. Masi ke da makta mayam waro biroi. Adu matung tabadadi akoi gi mayam gi kana ba Thagana basum togjarake aina yamna khang hairena haijabana chade sum just akoigi Oja Guru na takpirakpa ahalaman sina takpirakpa lairik chingdi phangma knowledge mayam sum share togjabane video thagatre hairaga su mayam seba tobodi ngasi bokta lepa leitana dum chatharakli haijabatare adu ngasi aina semjariba video content ase tai karisunate 2026 ki March ki tarik 3 da lunar eclipse ama leirise masi gi matang dani adu nungthin gi pung 3:40 kundagina no koi gi numidang wairam gi pung 3:40 ga taret fawa magi time duration lunar eclipse ki masi oibane masi gi manung sida kari section tawrang lahogani karma mina kari tawgani tawroi habidi matang dani ko aina sum samlappa yam ten bida video se semjabane adu yam line lokse yamna luna sunglog logum se ai gi video yam ba yam line mayamna khangna na bagi knowledge ta sum share togjabane lusan laga di sum koi gi luraga di thabuk pangthok pangam daba like hairo maths ke hairo no hot pam ga line hot pam ga leidana formula tonga tonga makhan khan leidana line hot pasina phaidana ko aduna akoi yamna nungai ba mutche off ta leibdu on da leib haije batare isam jamna aduna yam like mong da tokse haije batare always time arai mong da khanse positive ma ta khanse masini adu anyway hairiba lunar eclipse masigi impact se karino haita targadi maruina kon tonga ba philosopher ngaina astrologer mayamna tonga wafum mayam thambiram badi yai ko aigi oba araiba mongdani ko yam ten takna hai targadi lunar eclipse solar gi tongan bam lejagre ko lunar eclipse ne impact hoise masidi especially emotionally then mentally then relationship hairiba singasida maruina impact laiyeba admagi kuthida birth chart ta akoi rasi da week kitang oiba kangbu sing haijaba any akoi nupa obe nupi obe anga obe halo obe magi rasi se week kitang oiba haijaba tar magi week mul haijaba tar week rasi oiba haijaba masi kangbu sing se you should be careful during the time period masagi lunar eclipse ki matam dudani ko haijari bese masi kitang care lobiyo masi jimaga plus koi gi pregnant oiba haibdi thale ki ba kangbu sing haijaba tare masisu masagi eclipse story manung haijaba tare lunar eclipse story manung da su kitang care lobiba haijaba tare masini care khulok se karino maruina lunar eclipse story manung sida yumdai mapan thoktaba haibasina di khwai best ne bako kariguma yumdai mapan thoktaba yada bai condition laktara ga su kariguma koigi kok sida kainoma kupi ba haijaba tare upayam toraga any kupiro satin khangde phi khangde kainoma upayam sinabiro masi jimaga thajaba or thajadaba haibada adum gi wafam da lejare ko thajaba ngaina adum obey tobiyu thajadaba ngaina adum skip tobiyu haijaba tare masida yamna masi tawde yade haiba wafam lejade haijaba tare aduga akoi lunar eclipse story ngai manung sida karamba isor khoram gada ge haiba wafam sima sungcho choidana adum khangingangani particular mantra particular god masi lejade leite haidata adubu sum खुरम निंग बदो इसा की फैमिली दे लेबा सोसिंग दम खुरम जब याय अखोई अनिंग बा पाम बा निहो बो याय को अफाबा निजब याय कछु कायदे अहलमन सिंग हाइबिरम बा अदगे आइना सु लाइ लाइ सु खर द फंगजबा नॉलेज खर हाइजबा तारे मसिदा थाजदबा कांबुंग एसे मरुएना थाजदबा हाइब तारे को मसिना कदाय बौता हयें सोइरकदगे हाइबसि मता मतेम तंग पंजौगे बाको अखोई की लाइबक्ता any kainoma tawba matamda thabak thorom ma tawba matamda accident thokpa khangde aphababu oibe yai phattababu oibe haijaba tare ko ana ik oibe asi ana bo oibe marai bakta tamama bani haiba lai bakta dum taina ba makhak lei ho yes lai bakta tamapo dum phangani ko akoina polopa matamda lo pira bani natra nang sida now nang sida siu nang sida officer oyu nang smai to na loi pira bani adubu lai bakta suktam tamakta ba pot khara maruina positive tagi negative ni hena phangba hele mayam so hena bale afaba harak padi sukchum chumde phata harak pon loi chummena mase atagi nate ba negative sina hena akoi karigino haita akoi se mioi ba se akoi ahalamana adagi imai pan haibse akoi gi hitang koi lam hen ba hagadra akoi anam kan ba hagadra madin to ayamana maximum oina adum togan bane ado mioi khara khaktane angang khara khaktane mioi khara khaktane
mama pana haiba mama pana kai dong da phatta ba huralu so ha adu to so da phatta ba habse amta takpira kada ba natte ba adu ngasagi laibak ta tamakta ba poto khara do hapai di maram duni ko ina kitang samna pai masi chumi or lali sam ten yo thara khanda biu ai wa ngang ba yam haibu chu na sade ko adam mayam na dum adal bab ta dum lokchan biu haija ba tare samna po wari je laibak ta suktam tamakta ba pot khara aikoina lamen tu hen badagi haija ba tare lamen tu hen badagi suppose se handaki heta example oina lunar eclipse da nang Tuesday no mi de pui natraga nang se pregnant oiri bani lunar eclipse toring manung jita thokanu thoke hai tar chatil lama kuk ta kainuma kupu nang thok ta ya da boy tar so haina mawa log de haiga ma kairin ta section tarang tong da bi thwe khaloba madu duna effect kai lai magi marai bakta tamakta ba pot khara negative khara changra ne aduna magi journey of life sida negative hai tar negative is da bu phatabani laktu jinatra ma kari laibak chu suktam tamakta ba pot ma khudamona mai marai bak sida akoi tusallu haibase tusallu haibase yaok tre khalaje example ni ko ma tusan ba yai bam na sagat piu ko aina haiji example macha ni pi yam lai bi mong dani ko aduna bidina tamakta ba laibak ta tamakta ba potu ne ba aduna ma lamhen tu hem badagi thajada badagi usitta badagi madu tawre adu ta di ma marai bak ta tamakta ba negative to changduna adu life ki journey tu da magi pam da ba thodok haigadra thoning da thodok thokane ba masini yam chambi wari ni aina lijari bese ado masin aduna yarengai di alaman singna haiba isona akogi isor ne khalaga akogi thajaga bane ingada bane phata badu budi dum inda batare da tawda batare na afa badu di doksan gadam haija batare isor gumbani makoi jide moina hana khang haida ba thengnar pa mayam am jam da loksan gada bane aduna akhang man haiba do loksan biu akhangba du di akhangba ni mana thengnar ba helak pa mayam am leibagi ne ba makoina akoida share to biram de akoina so hangba le pa yate ahal sing dagi kaino do maram di kaino akoi su nong mana tar nong madi ahal haiba du orakada bani na aduna mayam da su dum akoigi khangi ba su share to ba su yamna maru oye tare asini lunar eclipse toring manung si to ba ba kharana suppose ai ji yu yam the khalasi ko yu yam thai ba bose as ai ji yu ji chugen hen bangam dre hidak phanam sinaraga su yu se hen bangam dre natraga ai jen koigi lai lai su ji thawai pungning sukjang jang dre phata ba dum khandana leire natraga any kaino ma da hai tare ne aina thadok ningi ba habit hai je batari samsan masi thadok na bagi damakta lunar eclipse toring manung sida nija huba yai ko masi jima di yamna kana bo oigadra khali ko yu thak pai sini nauk sing nupi engang da chopa kangbu sing then phata ba habit ta haija batare phata ba habit june ba thadok pa phari ji natra afaba du di ka su kai di ko phata ba habit abse masi thadok na bagi achoba lambi amani achoba matam amani masi in time oirabani ko masi lakada ba march ke tarik 2026 pung ahunga minute kundagina pung taruka minute nimfuga taret fawgi manung asida masi adum madongi bad habit ching hai tare all habit ching bad habit ching masi thadok nambagi achoba lambi ama khangni achoba medicine lama khangni haira khanbiu masi jema masi aina panghai da haijan bana chade ahalman sing amadi akoi oja guru sing lairik sing dei phangba knowledge ni ko masi aini am khang haide na haijabadi na chade masi amdang try to biu adum madongi fataba habit sing ariba akoi all habit haijaba tare amna kanadra bhai tare matang chunadra ba habit me am da thadok piro afaba mai keida akoi afaba khunai am semna be wakhulon ma porokna bagi achauba khudong chaba ma masigi numeda sida oi aduna masi tobiyo haiba wafam se thamjage ai video se nungai be taragadi like subscribe tobiyo adum matung tabada su nungai ba kana gada ba dum video se semna tawjarake ngasi matang asida lusinjage